Assembly meepham kouraga MLA yankhaina amatta oina khannaduna erang asi loisinnaba Achetpa Pheerep Louraga Center da Taksinbiyu haina Imagi Meira gi meikeidagi fongdorakli. Manipur Press Club ki thangjing hall da ngasi pangthokhiba paugi meepham amada Imagi Meira gi convener TH Sujata na fongdokhibada lamdam asi mai chakle hairabadi MLA singi senglaba yum oiriba chingmairong da laiba assembly da punna chatuna meepham pangtholaga Achetpa Pheerep ama lobiyu Pheerep adu center da khanghanduna erang asi loisinnaba honabiyu miyamgi mihut singi Achetpa Pheerep adu gi matung ina miyamna soidana tung ilakani TH Sujata na makhataraduna hauzik lamdam asida miyamgi mihut sing punsinba ngamdabagi fibamda napak tanabagi mawung uriba sinungaite hantakta miyamna minister MLA singi yumda thomjinduna khongjang changsinkhriba adu mihut oiriba singna miyamgi apambagi matung ina thabak tawraktabagini adu moinama assembly constituency singi miyamna makhoi MLA di miyamgi thabak tawbani haiduna fongdoknarakpa thengnare adubu MLA singasi AC amakhakki nate lamdam asigi miyamgini AC amamkhakki wakhalon thadokpiyu kuki terrorist singi mathakta akanba thabak laukhanaba amadi erang loisinnaba assembly meepham pangthoktuna lakhliba nomaijing numita Achetpa Pheerep lobiyu lanaigi natraga mihut manga taruk punsilaga Tokhaina memorandum pisinba tawbiganu apunbagi kholau lakpada center na taroidabagi maram laite amaromda MLA singi yum thugai bagi ni haiduna miyoi kaya fazilaga FIR panbagi thabak tokpiyu haiki Aigi MLA sindo amutang minister sindo assembly pangtang pusan minaseba aigi kendra gi MLA yaroeba ai kendra gi minister yaroeba leibak ki ne ka gi bane moido kendra khatang gi wakhal do la agadi akhoi ka bana leibak sa kan doino ba aigi MLA minister do hairaga amutang sin importance phaman seba pulak pham seba koi ma manaraga no ma khata one day da phamina seba adu gi thabok to longna seba adu dinatre amana to manam taw chaw manam taw sina ne mi no sitri se center na ko ne center ni haiba akhu silat na akhoi na ne ba akhoi khitang di usilan se ke dor ge mi onda kari gi dama pulak phamaga pulak decision lo haiba se namda dis kari gi no ba to khai adu tara kan praja tara kan yigna ba ba kan ne ba masenda masi to gum seba nampa ti kanana tahan bano taseng na phami ba sarkar da laiba MLA minister sing da tahan bani praja gi mara leite praja di mostly de busisu akhoi mai kai mari chat pa ya da bani na ne tambangam de hayeng kari ora kadam no koi khangba ngam ba nate ngasi tawuk si gi bodo hayeng tara sirek pasu yai ai nung da tholok pasu yai magi nung da tholok pasu yai si su praja koi na khanma ma thok dai kan se bar ma MLA pham thadu holoi si minister pham thadu holoi kem kai de ba tawda bu moi gi tawbom to pa thongdam do tawrok ta ba sire gi ni meamna adu bu khungthang dai do adu bu ngasi hai ba numi sire gi lawra se ba koi tahol se ba moi ma tho changal la se moi assembly da madu gi phawna do koi amtang di punamang na chen mina se hai ba potu ne ba